Indo Myanmar ngamkhai da sambal khabagi thabak kana chathari aduga ngamkhai paring asi cyquer oina thamnaba center na lakholakli bathabrang asi Manipur gi miyam da piba chetpa firef ni haina Assam Rifles ki Director General Lieutenant General Vikas Lakhira na phongdokre wafam asing asi AR amadi MU na khusamna duna mahai kolase gi court hall da pangthokiba lecture program da sarugya kiba AR gi DG da paumi sing na hangba wahangi pau khumpira duna pau phongdokhibani mangna hai ngamkhai sambal khabagi thaba si hena khumang chausil lakpaga loinana chahi kharagi manungdadi Indo Myanmar ngamkhai paring da akanba security ki thawrang leiragani adubu ngamkhai da sambal khabagi thabak mapung fadriba fawbade asom nakaldagi check amata tawdana ngamkhai lanun changsilakna ba hona basingi mayukta AR nasu akanba jackson thawrang lakhali haiki proof kharana FMR lauthukpa yaroi amadi border fencing ki thabak lepkadabani hana taliba demand asigi matangda hangbada mang hai demand tawriba singa leinga ka yanaba purakna bakanna wari sanari masimang ngamkhai sambal khabagi thabak leppa nate adumak chathari haiki sambal khabagi thabak da AR na hakthengna na yawdrabasu sambal khariba singda security pibagi thabak ti AR na tawri haujik fawbada ngamkhai sambal khabagi thabak asi khumang chausili amasung thabak asi India lengang na sulum na lawduna kupna monitor tawri haiki Magna makata na hai Manipur da ingtapa amadi mausagi fibam da hanjilakpa haibasi aikhoi pumnamaki thaudangni furuf kayadagi miyoi sing yawba AR na so hek horakpadagi yamna kanna honari adubu miyamna su wakal tabaga loinena mateng pangmata ngai fade haiki ngasi pangthokiba lecture program adu geopolitical development in Myanmar and its impact on Indo-Myanmar border with special focus on Manipur haiba hiramdani lecture program adu da Manohar Parrikar Institute of Defense and Analysis ki Research Fellow Dr. Om Prakash Das na lecture pikibaga loina na wahang pahong amasung kananing basu pangthoki Rambai tengol giluching pural Korounganba Khuman gi update gi lokhojarke butse police da sinadoira natraga kanada sinadoi no khangdrei matung taudana ba hairaga thadokre haukiba nongmani da hautal khul da but tamnare haibagi tonga amakana lakhi tonga aduna Henman kidana laikai miyam do amasu pangchingchingna ba pangpapa khat na batau narakpadagi 80 nangak senjaki kumna thijilaba matung laikai adomdagi Nepali nupa ama maitei nupi lawraba matung maitei yumnak hapsilaga laitong ba maiba idau saraga leirakhi ikuidana khulduda maunha ama suicide tauki kuidana ahal ama amuk laikhide adugi khudong chaba lawraga laikai adugi miyoi ama ani manaraga but thoklei laikai awana tarani Kolani haiduna sandoki laikai gi awana tabadagi fanaba yumthong khuding lising ahum khainaraga Siliguri da chatlaga laithau tawnaba kaina sandoklakhi lupa lak ama muki maya khaigatkhre aduna miyam da haijaningbadi asigumba tonga kaya thajabiganu karigumba laigi kaigi leirabasu konungi ultra sanglenda tanabiu Maragi lal hauba MTC MDF kilanmi ama sokpadagi Aijo Hospital da laikatna duna leirakpadu laikidrei maming pongo Rakawi training instructor ni mahang na hinglingai PDF cholan so training pirami CDF ka kapna badagi soktuna leirakibani hai Afghanistan da angang yauna refugee humputara ka mathoi sikre Iran da laiba yaroi haina tanthorakpadagi chelakpada angang taraga tare lom yauna punna Afghanistan refugee humputara ka mathoi rom sikre Afghanistan gi refugee sing ado Iran da laiba yadabadagi truck amada punna tongduna nakhibani adu bulaibak thiba lambi gi accident amada Afghanistan refugee humputara ka mathoi adu sikibani hojik fawbagi manungda Iran dagi Afghanistan refugee lak nipan lom tanthorakre haina report asina makhatari Gaza city pumba lausinaba Israel gi defense minister Qatas na ayaba pikhibaga loinana Israel gi lanmi lak 1.33 rom deploy tawkre Gaza city pumba lausinaba Israel gi defense minister Qatas na ayaba pikhibaga loinana Israel gi lanmi lak 1.33 rom deploy tawkre haina report amana phongdorakli report asigi matung ina Gaza city pumba lausinabagi damak Israel gi IDF kilan missing chayol anigi manungda duty da join tawnaba su khangankre Gaza city pumba lausinaba honariba Israel gi mission asi Gidon Chariots B haina mingthon mission asigi manung chana tangkak ahum thokna Gaza da masing yamlaba Israel gi lan missing thajinuna Gaza city pumba lausinaba honagani hairi panba yabdi chahi ani fazilakadawriba lan asida Israel gi lan missing na Gaza gi lam chada 75 mapung fana lausinduna control tawkhrabani hairi Ningsing bayabadi chahi ani fazilakadaroba Gaza gi landa Israel gi lan missing na hojik fawbada angang lising taraga mapan lom yauna punna Palestinian lising humpugani thoiga humpuga mari rom hadkre loina na lana sida punna Palestinian la amaga lising angkai taruka chamanga ga humputaraga humdoi rom aso apan nanghan khrabani masida natana Gaza gi yum amadi building chada 90 gi changda thugaiduna manghan chahan khrabani numit kharani gi mamangda Gaza gi lan loisina bakana honariba Misra amadi Qatar laiba anina thamkhiba condition sing Hamas na yaninga phongdora khrabani
ꯑꯗꯨꯕꯨ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯒꯖꯥ ꯁꯤꯇꯤ ꯄꯨꯝꯕ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯒꯖꯥ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯅꯕ ꯑꯗꯨꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯃꯥꯁꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥꯁꯤꯡ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯅ ꯒꯖꯥ ꯄꯨꯝꯕ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯍꯃꯥꯁꯅ ꯍꯥꯠꯈꯤꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕꯁꯨ ꯂꯩ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯊꯨꯕꯗ NDAꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯅꯨꯔꯨꯜ ꯍꯁꯟ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯠꯊꯣꯛꯄꯅ ꯃꯥꯡꯖꯤꯜ ꯊꯥꯕ MLAꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ MLA ꯂꯣꯀꯦꯟ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯃꯔꯤꯡ ꯃꯔꯥꯡꯍꯜꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯑꯊꯨꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ NDAꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ NPP ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯩꯈ ꯅꯨꯔ ꯍꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯎꯕꯤꯇꯦꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯣꯔꯝꯅ ꯁꯤꯟꯗꯨꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯎꯕꯤꯇꯦꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯨꯔꯨꯜ ꯍꯁꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ PR ꯂꯩꯔꯛꯄ ꯊꯥ 6 ꯍꯦꯟꯖꯤꯜꯂꯛꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯇꯣꯉꯥꯟꯕ CSOꯁꯤꯡꯒ ꯄꯨꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯞꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯑꯊꯨꯕꯗ NDAꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛꯆꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯆꯠꯇ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯃꯅꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ MLA ꯑꯣꯏꯔꯛꯄꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯑꯃ ꯑꯣꯏꯔꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯚꯤꯖꯟ ꯃꯪꯐꯥꯎꯅꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯇꯦꯜꯂꯕ ꯆꯍꯤ 3ꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯃꯤꯇꯦꯗ ꯔꯤꯁꯣꯔꯁꯀ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯈꯦꯟꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯦ 3ꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯃꯤꯌꯥꯝꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯀꯠꯊꯣꯛꯄꯅ ꯃꯥꯡꯖꯤꯜ ꯊꯥꯕ MLAꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯤꯟꯊꯍꯟꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯁꯤ ꯍꯥꯏꯈꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯂꯣꯀꯦꯟꯅ ꯍꯥꯏ ꯄꯥꯎꯕꯤꯇꯦꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯝꯕꯤ ꯑꯁꯤ PMGSY ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯈ꯭ꯔꯦ ꯑꯊꯨꯕꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ MLA ꯑꯣꯏꯕ ꯃꯇꯝꯗ PR ꯂꯥꯛꯄ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯗꯨꯅ ꯂꯣꯀꯦꯟꯅ ꯍꯥꯏ MLA ꯑꯣꯏꯔꯛꯄ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯦꯟꯗ꯭ꯔꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯅꯞꯁꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯆꯦꯡ KG 5 ꯄꯤꯗꯦ ꯍꯥꯏꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯠ ꯆꯪꯕ ꯃꯥꯟꯕ ꯋꯥꯐꯝ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ MLAꯅ ꯚꯣꯠ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯕꯦꯅꯤꯐꯤꯁꯔꯤ ꯀꯌꯥꯒꯤ ꯅꯞꯁꯥ ꯀꯥꯔꯗ ꯐꯥꯖꯤꯟꯕꯗꯒꯤ ꯅꯧꯅ ꯀꯥꯔꯗ 1,500 ꯁꯦꯝꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯆꯦꯡꯒꯤ ꯑꯦꯂꯣꯀꯦꯁꯟ ꯁꯦꯟꯇꯔꯅ ꯍꯥꯞꯄꯤꯔꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗꯒꯤ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒꯅꯤ ꯄꯤꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯋꯥ ꯉꯥꯡꯕ ꯄꯥꯝꯗꯦ ꯀꯦꯟꯗ꯭ꯔꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯊꯕꯛꯇꯤ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯑꯍꯜꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯗꯇꯒꯤ ꯂꯥꯛꯄ ꯋꯥꯔꯗꯀꯤ ꯀꯦꯌꯔꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯄꯟꯕ ꯌꯥꯕꯗꯤꯉꯁꯤ ꯁꯪꯒꯥꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯅꯧꯅ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ MP ꯁꯅꯥꯖꯥꯎꯕꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯋꯥꯀꯠꯈ꯭ꯔꯦ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯒꯤ ꯃꯊꯛꯇ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯅꯕ MP ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯒꯤ PAPS ꯃꯩꯁꯅꯥꯝ ꯁꯤꯚꯗꯠꯇꯅ ꯊꯥꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯆꯦꯔꯣꯜ ꯑꯗꯨꯗ था असिगी 19 MP निंगथौ लैसेम्बा सनाजाओबगी मिंगचत सोहनबा याबा वाफम सोशल मीडिया दा थागलखी थवोंग असि निंगथौगी इकाई खुमनबबु सिंगनबनी
Social media da thagalakiba wafam aduda Arambai Tengol Ningthogi Larnai Army amani hairibadu aranba chumdaba wafamni Ningthoga Arambai Tengol ga anigi marakta lainariba mari adudi subnatagi indigenous cultural group ama oina pugning thogatpa khaktani Ningthau Sanajaoba Leisemba MP ama oina state asigi issue kaya amasu parliament da pukhatpa ka loinana IDP sing masa masagi mayumda hanjinba ngamnaba leptana honariba misak amani hairi asiguma miyamgi luchingba ama oiriba mioi ama busingna duna fazadaba wafam kaya miyamda phongdorokpa taraina lofam thokte maram asina mioi asi thidokuna maki mathakta FIR ama lokhatuna mioi asibu faduna logi oiba cherak para ama tambi famthui haina su cherol aduda palli Imphal Jiribam Railway Project Imphal lomdagi su construction gi thabak chathaduna athubada loisinaba MP Sanajaoba Leisemba taksinkhre Imphal Jiribam Railway Project ki thabak nakal nama khaktadagi haibadi Jiribam rom thangba saruk khaktadagi Hauraga thabak subagi mahut Imphal lomdagi su thabak suba hoduna project asi athubada loisinaba MP Sanajaoba Leisemba central government gi pugning chingsinkhre Ngasi Rajya Sabha da Sanajaoba Leisemba wafam asi special mention oina puthokthuna Union government ki pugning chingsinkhibani MP Sanajaoba Leisemba makha taraduna hai Imphal Jiribam Railway Project asigi Jiribam Khongsang section Kilometer 55.36 ki thabak mapung fana loisinuna kumja 2022 da commission tawba hawkre adubolem hawriba section sing haibadi Khongsang none kilometer 18.25 amasung none Imphal kilometer 37.02 gi saruk asi loisindana hawjiksu lairi Manipur gi national highway sing da ban blockade toina tawba nam haduna selmun bagi thabak sing chathabagi mathakta nongjula thada lambi asigi mafam kayada landslide mudslide amadi toina thokpada nongmada Tangai fadaba polam sing Imphal tamna pusilakpada apanba oheli asiguma khudongchadaba sing asi kohonabagi ama tangairba pambaidi railway project asi athuba matamda loisinba asina oigani maram asina construction gi thaba asi Jiribam rom thangba saruk khaktagi chathabagi mahut Imphal lomdagi su construction gi thaba asi chathaba hojinduna nakalani maktagi construction gi thabak chathaduna athuba matamda project asi mapung fana loisinaba honabiu masina trabadi project asi mapung fana loisinbada makhata na chahi ani ahum hena changbagi fibamda lairi haina so MP Sanajaoba Leisemba Central government ki pugning chingsinki ngasi pukhatkhiba wafam asimak chahi sege February ahum da su MP masana Rajya Sabha mifam gi 0 hour matamda pukhatkhiba laikhre editorial kalam dagi lokhatjarake social media bu lana sijinaroisi thandaba chapu makhol thoi manana himang saba nahana maiba saba mang thanba hairiba paurau sing asibu khangna chatpana ngasigi Manipur gi hawjik oiriba chahi ani helaba irang asigi matamda afaba oigani haiba sing asigi Manipur gi naharol inkhalakliba singna khangba chungani maramdi Kurma thoisu chahi cha sida science and technology na kham thengna chawkholakpaga loinana malem asida lairiba mipung khudingmakta social media gi khuthangda I pau faudoknaba yarba matam asigi khudongchaba lauraga makhal makha kayagi hiram sing khudingma khanganba tahanba uhanba ngamnarakli asigumlaba yamna laina malemda lairiba mioiba khunaina Iwa wadana mikub amada I pau mipung khudingmakta khanganbada wakai oigadaba amadi furuf kanglup amana amagi thamoi sokpa yaba wafam phongdoknaba si kaidawnungda tawfam thokte haibasi ngasigi Manipur da lairiba maruoina state asida khundaminariba tongan furuf kanglup khudingmakki mioi pumnamakna khangba chungani Amaramda haukiba kumja 2023 gi May ahomdagi hawrakiba Kuki singna atamdana landarakba hawrakiba matamdagi state asigi miya maruoina mite amadi Kuki furuf ki mioi singi maraktagi social media da tabada nungaitaba leipak macha chadaba wahai wata phongdoknarakpa simak social lana sijinaba leipak kaiba yaba wafam sing kaya muk yaurakpa si afaba natte haina wakhal taba asanba miengda Khunai gi thabak tawba mioi kaya na mai kaya dagi phongdoknarakli asigumba social media vulana sijinaba mioi sing asibu thandaba chaphu makhol thokpa amadi manana himang saba singna leipak kaina basinbaga pangkhak oirakpa maramna nahana maiba saba taduna proof kanglu kaya mukpunna khundaminaba pikpa India gumba state ama oiriba Manipur dadi khudong thinabagi masak oirakpa yai khali adubu haukibana haukiba oirabasu Nahana maiba saba thandaba chapu makhol thokpa amadi manana himang saba gumbagi thawong sing asi makhata na Manipur da khundaminariba tongan ba furuf kanglup singi CSO singna hogolagliba naha kayada maram chadana khangsu khangdana akhangba saba haitana ahi saba leipak kaiba yaba singbu wakhal tahanaba wakhal taminabagi thoram toina pangthoklaga social media bu yamna afaba hiram singda khakta sijinanaba hona haningi nakal amaromda Manipur gi asengma puwari haibadi lamda masida khundaminariba furuf kanglup singi manungda yellow furuf oiriba yek salai leiba furuf sing marakta Manipur gi puwari hangatna nainaba haiba akhang ahi sing amadi lairik haibadana tana laisu khangba lamda masigi yellow furuf khudingma ki puwari nainaba haibaga loinana ariba puya lairik paba haiba sing kayamuk
ngasi Manipur da leiriba sing asiga state asigi yellow mi singi CSO singi luchingba sing toina khana nainaraga lamdam asigi hojik oiriba phibam asidagi mausagi oiba phibam da hanjilakna bhona bana khwaidagi hena afaba sanba miyengda Myoiba khunagi thabak tawbana afaba oigani khali maram aduna haukiba thogdoksing kayada asoiba ranba tawkiba laikiba khudingmak cha manana ngakminnaraga lamdam asida khundariba furuf kangluk khudingmakna Manipur gi chahi ani helaba mitei amadi Kuki furuf anigi marakta nungsi chanana mausagi Fibamda Laimina Basinbagi Matam Oire Kali Amabu Oiro Manipur da Mausagi Oiba Fibam da Hanjilakna Bahona Bada Lamda Masida Kunda Minariba Furuf Kang Kuding Maki Maroiba Taudang Laiba Maramna State Asida Yellow Furuf Sing Pumna Magna Manipur Asi Mihat Amadi Kuki Kaktaginate Kaminasi